ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯨ SH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯅꯨꯡꯊꯤꯜꯁꯤ ꯅꯪꯕꯨ ꯀꯨꯏꯅ ꯇꯨꯝꯃꯟꯈ꯭ꯔꯦꯅꯦ꯫ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ, ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦꯅꯦ꯫ ꯂꯥꯡꯂꯦꯟ ꯇꯟꯅ ꯇꯟꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯕꯥꯕꯥ, ꯉꯥꯛꯇꯒ ꯇꯨꯝꯈꯤꯒꯦꯕ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯀꯦꯕ꯫ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ, ꯍꯧꯒꯠꯂꯣꯗ, ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ꯫ ꯅꯃꯥꯗꯨꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯅꯅꯥꯎ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯕ? ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯥꯡꯅꯕꯗ ꯏꯄꯥ ꯁꯤꯕ ꯇꯥꯔꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯁꯨ ꯏꯆꯥꯅ ꯂꯣꯏꯅ ꯇꯧꯔꯕꯅꯤꯅ ꯏꯆꯥꯁꯤ ꯋꯥꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯏꯄꯥ ꯈꯪꯉꯤꯅꯦ꯫ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ꯫ ꯑꯁ ꯕꯥꯕꯥ, ꯏꯃꯥꯒ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯗꯣ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯍꯧꯕꯅꯤ꯫ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯁ ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯦ ꯌꯥꯝ ꯐꯠꯇꯦꯕ, ꯃꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯅꯤ ꯏꯃꯥꯁꯦ ꯉꯥꯛꯇ ꯁꯦꯟꯅꯅꯤꯡꯗꯕꯅꯦꯕ꯫ ꯑꯩꯗꯤꯕꯀꯣ ꯃꯣꯏ ꯍꯦꯛ ꯉꯥꯡꯅꯕ ꯁꯤꯗꯧꯔꯝꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯈꯟꯕꯒ ꯑꯗꯨꯝ ꯆꯨꯝꯃꯤ, ꯃꯅꯥꯎꯅꯨꯄꯤꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯍꯦꯛ ꯎꯕꯒ ꯃꯥꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯍꯦ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤ? ꯍꯥ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦꯕ? ꯑꯩꯅ ꯉꯥꯏꯍꯥꯛꯇꯗꯤ ꯇꯨꯝꯂꯨꯕ, ꯑꯗꯨꯒ ꯅꯣꯏꯅ ꯅꯔꯣꯟꯗ ꯍꯨꯔꯥꯜꯂꯒ ꯆꯠꯂꯝꯃꯤꯅꯤꯅꯦ꯫ ꯏꯃꯥ ꯀꯗꯣꯝ ꯆꯠꯈꯤꯒꯦ? ꯊꯥꯗꯣꯏꯅ, ꯏꯆꯦ, ꯏꯃꯥꯗꯤ ꯇꯨꯝ ꯂꯩꯍꯧꯕꯅꯤ꯫ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯏꯃꯥꯗꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯉꯨꯁꯤ꯫ ꯏꯆꯦ, ꯅꯪ ꯆꯠꯂꯝꯃꯣ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯍꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯗꯧꯅꯤ, ꯂꯥꯛꯑꯣ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯂꯥꯡꯂꯦꯟꯅ ꯁꯥꯎꯅ ꯌꯦꯡꯂꯒ, ꯊꯥꯗꯣꯏ, ꯆꯣꯆꯣ, ꯅꯣꯏꯅꯆꯦꯅꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯄꯥꯝꯗꯕꯅꯤ꯫ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯊꯥꯗꯣꯏꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯉꯥꯡꯊꯣꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯁꯦ ꯀꯤꯕꯗꯒꯤ ꯃꯁꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯥ ꯊꯤꯕ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯊꯥꯗꯣꯏ, ꯅꯪꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯅꯤ? ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯁꯦ ꯉꯥꯛꯇ ꯐꯖꯅ ꯌꯦꯡꯉꯝꯃꯣ, ꯑꯩ ꯉꯥꯛꯇ ꯇꯨꯝꯍꯧꯔꯨꯒꯦꯅ꯫ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ, ꯃꯥꯕꯨ ꯁꯨꯝ ꯌꯦꯡꯉꯒ ꯂꯩ ꯉꯝꯄꯣꯟꯇꯦꯗ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯅꯤꯡꯉꯤꯅꯤ ꯀꯩꯅꯣ, ꯑꯗꯨꯒꯤ ꯆꯠꯂꯤꯅꯤ꯫ ꯍꯣꯏꯅꯦ ꯐꯔꯦ, ꯑꯗꯣ ꯑꯩ ꯍꯧꯗꯣꯡꯕ ꯀꯩꯗꯧꯒꯦꯕ ꯆꯠꯂꯝꯗꯥꯏꯗꯣ ꯅꯪꯕꯣ? ꯏꯆꯦ ꯑꯍꯤꯡ ꯇꯨꯝꯗꯕꯗꯨꯗ ꯋꯥꯔꯝꯃꯅꯤꯅ ꯍꯧꯗꯣꯛꯑꯝꯗ꯭ꯔꯕꯅꯤ ꯑꯩꯅ꯫ ꯑꯣ, ꯅꯪ ꯑꯩ ꯋꯥꯔꯝꯂꯅꯤꯗꯤ ꯈꯪꯕꯣꯏꯔꯦ? ꯑꯗꯨꯏ ꯋꯥꯗꯤ ꯌꯥꯝ ꯈꯪꯉꯤꯗꯤ ꯏꯆꯦ, ꯏꯆꯦꯅꯕꯨ ꯑꯩ ꯅꯨꯡꯁꯤꯕꯤꯗꯕꯩ ꯋꯥꯅꯤ, ꯑꯩꯅꯗꯤ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯂꯥꯡꯂꯦꯟ ꯅꯣꯛꯁꯤꯒꯗꯥꯏ, ꯏꯁꯧ ꯂꯥꯡꯁꯤꯒꯗꯥꯏ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦꯗꯤ ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯕ? ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯉꯥꯏꯍꯥꯛ ꯄꯨꯜꯂꯒ ꯂꯩꯕꯗ ꯏꯆꯦꯅ ꯑꯩꯕꯨ ꯑꯗꯨꯝ ꯀꯧꯕ ꯂꯥꯛꯏ꯫ ꯏꯃꯥꯟꯅꯕꯤꯈꯩꯅꯁꯨ ꯏꯆꯦꯕꯨ ꯌꯥꯝ ꯁꯥꯎꯕꯅꯤ, ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯏꯅ ꯆꯦ ꯑꯃꯨꯛ ꯂꯥꯛꯑꯅꯤꯅ, ꯑꯗꯨꯒ ꯍꯦꯛꯇ ꯂꯥꯛꯁꯨ ꯂꯥꯛꯏ꯫ ꯊꯥꯗꯣꯏ, ꯅꯪ ꯌꯥꯝ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯑꯩꯅ ꯋꯥꯕꯁꯦ ꯅꯪ ꯈꯤꯇꯪꯗꯤ ꯈꯪꯕ ꯌꯥꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯤ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯤ ꯂꯥꯡꯕ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯊꯥꯗꯣꯏ, ꯑꯁꯤꯗ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯤꯁꯤꯕꯨ ꯏꯅꯦ ꯕꯤꯅꯥ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯤ ꯏꯆꯦ꯫ ꯀꯅꯥꯗ ꯑꯣꯏꯖꯥꯠꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯕꯤꯅꯥꯅ, ꯍꯦ, ꯉꯥꯎꯁꯤꯟꯅꯔꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯉꯛꯇꯕ ꯉꯝꯗꯦꯅꯦꯍꯦ꯫ ꯅꯊꯤꯕꯨꯡꯅ ꯆꯥꯅꯤꯡꯉꯗꯤꯅꯦ ꯁꯨꯔꯒ ꯆꯥꯕ ꯇꯝꯃꯨ, ꯁꯨꯗꯤ ꯁꯨꯅꯤꯡꯗꯦ, ꯑꯗꯨꯒ ꯍꯥꯎꯕꯗ ꯆꯥꯅꯤꯡꯉꯤꯕ, ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ? ꯊꯥꯗꯣꯏꯅ, ꯏꯆꯦ, ꯑꯩꯈꯣই ꯃꯥꯗꯅꯤ ꯏꯅꯦ ꯕꯤꯅꯥꯅ ꯉꯥꯡꯉꯤꯁꯤ꯫ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯉꯥꯡꯕꯁꯤ ꯇꯥꯕꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯕ? ꯏꯆꯦ, ꯅꯪꯒꯤꯗꯤ ꯈꯤꯇꯪ ꯇꯧꯕꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏꯅꯔꯅꯤ, ꯁꯤ ꯈꯟꯕꯗꯅꯤ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯗꯣꯏ, ꯏꯆꯦꯅ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯉꯤꯅꯤ, ꯁꯤ ꯂꯩꯔꯝꯃꯣ, ꯑꯩꯅꯦ ꯏꯅꯦ ꯕꯤꯅꯥꯗ ꯐꯖꯅ ꯍꯥꯏꯔꯒ ꯏꯃꯥꯕꯨ ꯄꯨꯔꯛꯀꯦ꯫ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯆꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯥꯛꯄ ꯎꯕꯗ ꯕꯤꯅꯥꯗꯣ ꯑꯁꯥꯎꯕ ꯎꯠꯇꯨꯅ, ꯅꯈꯣꯏꯁꯨ ꯉꯥꯏ, ꯅꯃꯥꯁꯦ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯈꯪꯉꯗꯤ ꯏꯃꯨꯡꯗ ꯐꯖꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤ ꯄꯣꯠꯐꯝꯁꯤꯗ ꯆꯦꯟꯁꯤꯟꯗꯅ ꯁꯤꯡꯖꯨ ꯂꯥꯛꯑꯒ ꯆꯥꯔꯝꯃꯤꯅꯦ꯫ ꯊꯥꯗꯣꯏꯅ, ꯍꯦꯔꯥ ꯏꯅꯦ ꯕꯤꯅꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ꯫ ꯏꯅꯦꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯃꯤ ꯑꯃꯅ ꯉꯥꯡꯒꯗꯕ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯦ꯫ ꯂꯨꯄꯥ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯁꯤꯡꯖꯒꯦ꯫ ꯂꯥꯡꯂꯦꯟꯅ,
ꯊꯥꯗꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯃꯤꯉꯣꯟꯗ ꯏꯃꯥꯅ ꯁꯣꯏꯕꯒꯤ ꯁꯥꯎꯗꯅ ꯉꯥꯡꯉꯤꯅꯤ ꯏꯆꯦ ꯏꯃꯥꯅ ꯁꯤꯡꯖꯨ ꯈꯔ ꯆꯥꯅꯤꯡꯅ ꯂꯧꯔꯒ ꯆꯥꯕꯗ ꯃꯈꯣꯏꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕꯤꯕ ꯍꯧꯅꯗꯦꯗ ꯃꯃꯥ ꯍꯨꯔꯥꯟꯕꯤꯒꯤ ꯃꯆꯥꯅꯤꯅ ꯍꯨꯔꯥꯟꯕꯒꯤ ꯋꯥꯉꯥꯡꯁꯦ ꯑꯗꯨꯝ ꯉꯥꯡꯉꯛꯏꯅꯦꯁꯦ ꯃꯥꯅ ꯆꯥꯅꯤꯡꯂꯕꯗꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯂꯩꯔꯒ ꯆꯥꯗꯧ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤꯡꯉꯕꯗꯤ ꯉꯥꯡꯕ ꯇꯥꯕꯅꯤꯅꯦ ꯉꯥꯡꯕ ꯇꯥꯕ ꯃꯃꯥ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥꯅꯗꯤ ꯀꯌꯥꯝ ꯐꯔꯨꯅꯦꯒꯦ ꯂꯥꯡꯂꯦꯟꯅ ꯏꯅꯦ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯏꯃꯥꯅ ꯆꯥꯅꯤꯡꯗꯅ ꯁꯤꯡꯖꯨꯗꯣ ꯈꯔ ꯆꯥꯔꯨꯕꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯗꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ ꯊꯥꯗꯣꯏꯗꯤ ꯁꯥꯎꯒꯅꯨ ꯍꯣ ꯅꯃꯥꯁꯦ ꯄꯨꯔꯣ ꯑꯝꯇ ꯄꯨꯔꯣ ꯁꯦꯜꯒꯅ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯥꯒꯤ ꯀꯩꯗꯥꯁꯦ ꯅꯨꯡꯁꯤꯗꯕ ꯑꯗꯨꯒꯤꯅꯤ ꯁꯨꯗꯤ ꯁꯨꯅꯤꯡꯗꯅ ꯆꯥꯗꯤ ꯌꯥꯝ ꯆꯥꯖꯅꯤꯡꯕ ꯑꯗꯨꯗꯅꯦ ꯉꯥꯡꯉꯤꯕꯅꯤ ꯏꯅꯦꯒꯤꯁꯦ ꯕꯤꯅꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯁꯥꯎꯕꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒ ꯃꯥꯒꯅ ꯃꯃꯥꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯄꯥ ꯍꯦꯛ ꯎꯕꯒ ꯃꯃꯥꯗꯨ ꯀꯞꯁꯤꯟꯅꯗꯨꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅ ꯑꯩꯕꯨ ꯀꯣꯏꯊꯤꯗ ꯊꯤꯔꯦ ꯉꯥꯛꯇꯅꯤ ꯊꯣꯛꯄ ꯑꯩ ꯆꯠꯄ ꯉꯝꯇ ꯐꯪꯗ꯭ꯔꯦꯕꯁꯦ ꯑꯩꯁꯦ ꯉꯥꯛꯇꯪꯗꯅꯦꯕ ꯑꯩꯅ ꯊꯣꯛꯏꯁꯦ ꯊꯥꯗꯣꯏꯅ ꯏꯃꯥ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯆꯣꯞꯍꯜꯂꯤꯅꯤ ꯑꯗꯨꯝ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕ ꯏꯅꯦ ꯕꯤꯅꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯑꯩꯗꯤ ꯁꯥꯎꯅꯤꯡꯉꯤꯗ ꯂꯥꯡꯂꯦꯟ ꯃꯅꯥꯎꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯃꯤꯠꯆꯤ ꯈꯠꯂꯤ ꯃꯄꯥ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯨꯝ ꯊꯥꯗꯣꯏꯁꯨ ꯉꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇ꯭ꯔꯤ ꯑꯆꯧꯕꯅ ꯑꯩ ꯏꯆꯥꯇꯣꯝꯕꯤ ꯅꯅꯦ ꯕꯤꯅꯥꯅ ꯅꯃꯥꯗ ꯉꯥꯡꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯂꯥꯡꯂꯦꯟꯅ ꯑꯁ ꯕꯥꯕꯥ ꯑꯩꯈꯣꯏ ꯃꯥꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯋꯤ ꯑꯗꯨꯒꯤ ꯏꯅꯦ ꯕꯤꯅꯥꯅ ꯁꯥꯎꯔꯤꯕ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯀꯔꯝ ꯉꯥꯡꯅꯅꯤ ꯑꯩꯅ ꯉꯥꯏꯍꯥꯛꯇꯅꯤ ꯂꯧꯕꯨꯛꯇ ꯂꯧ ꯌꯦꯡꯕ ꯀꯨꯝꯂꯨꯕ ꯑꯗꯨꯒ ꯀꯥꯔꯛꯄꯗꯗꯤ ꯅꯪ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯅꯆꯥꯅꯨꯄꯤ ꯑꯍꯜꯁꯦ ꯌꯥꯝ ꯋꯥꯔꯦꯅꯦ ꯃꯃꯥ ꯅꯪꯕꯨ ꯈꯤꯇꯗꯤ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯕꯒꯦ ꯂꯥꯡꯂꯦꯟꯅ ꯕꯥꯕꯥ ꯏꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯈꯔꯝꯗ ꯐꯖꯅ ꯁꯥꯎ ꯑꯩ ꯆꯥ ꯂꯣꯜꯂꯒꯦ ꯊꯥꯗꯣꯏꯅ ꯏꯆꯦ ꯑꯩ ꯇꯣꯝꯕꯤ ꯍꯣꯏꯒ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦꯕ ꯃꯅꯥꯎꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯑꯆꯧꯕ ꯊꯥꯗꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏ ꯏꯆꯥ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯍꯣꯏꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯥꯏꯕꯅꯣꯅꯦ ꯏꯆꯥꯕꯣ ꯅꯨꯃꯤꯠ ꯇꯥꯗꯧꯔꯀꯥꯟꯁꯤꯗ ꯀꯣꯟꯅ ꯆꯠꯂꯨꯗꯅ ꯕꯥꯕꯥ ꯀꯨꯏꯔꯣꯏꯌꯦ ꯐꯠ ꯍꯜꯂꯛꯀꯦ ꯉꯥꯛꯇꯪ ꯆꯠꯂꯨꯒꯦꯕ ꯃꯁꯥꯅ ꯆꯠꯅꯤꯡꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯑꯆꯧꯕꯁꯨ ꯆꯠꯀꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯁꯣ ꯐꯠ ꯂꯥꯎꯀꯣ ꯅꯨꯃꯤꯠ ꯇꯥꯗꯧꯔꯕꯅꯤ ꯍꯣꯏ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯆꯠꯈ꯭ꯔꯤ ꯆꯥꯎꯕꯤ ꯑꯆꯧꯕꯗ ꯌꯦꯡꯂꯒ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯠꯀꯦ ꯍꯥꯏꯕꯗꯗꯤ ꯍꯦꯛꯇ ꯆꯠꯍꯟꯕꯅꯤꯅꯦ ꯑꯗꯨꯒ ꯑꯩꯕꯨꯅ ꯏꯃꯨꯡꯁꯤꯗ ꯐꯖꯤꯟ ꯄꯨꯟꯁꯤꯟꯅ ꯑꯗꯨꯝ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ ꯉꯥꯏꯔꯤꯗ ꯍꯥ ꯀꯗꯥꯏꯗꯕꯨ ꯆꯠꯅꯤꯡꯉꯤꯕꯅꯣ ꯅꯪꯕꯨ ꯈꯪꯗꯦ ꯁꯤꯒꯤ ꯌꯨꯝꯁꯤꯗꯅꯦ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯦ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯂꯩꯅꯤꯡꯂꯤꯕꯅꯣ ꯅꯪꯕꯨ ꯍꯥꯏꯌꯨ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗꯨꯗꯅꯦ ꯑꯩꯅ ꯄꯨꯗꯧꯔꯤꯕꯅꯤ ꯍꯣ ꯁꯤꯗꯗꯤ ꯑꯍꯥꯎꯕꯁꯨ ꯑꯝꯇ ꯆꯥꯕ ꯐꯪꯗꯦꯌꯦ ꯃꯤꯒꯤꯗꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯃꯣꯛ ꯌꯥꯝ ꯂꯩꯌꯦ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯩꯅꯁꯨ ꯂꯩꯔ ꯂꯣꯏꯔꯦꯗꯅ ꯅꯆꯥꯅꯨꯄꯤꯅ ꯆꯥ ꯂꯣꯜꯂꯤꯕꯅꯤ ꯑꯁꯤ ꯊꯛꯑꯁꯤ ꯃꯣꯏ ꯄꯥꯕꯣ ꯅꯪꯁꯦ ꯌꯥꯝꯅꯗꯤ ꯋꯥꯔꯦꯀꯣ ꯅꯆꯥ ꯑꯅꯤꯁꯤꯒ ꯑꯩꯒ ꯍꯣꯠꯅꯕꯗ ꯑꯃꯨꯛꯇ ꯇꯥꯗꯕ ꯋꯥꯍꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯁꯤ ꯉꯥꯡꯊꯣꯔꯛꯄꯗꯨ ꯇꯥꯕꯗ ꯑꯆꯧ ꯃꯕꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥ ꯀꯩꯅꯣ ꯉꯁꯤ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯉꯥꯡꯊꯣꯔꯛꯂꯤ ꯋꯥꯁꯤꯕꯣ ꯑꯩ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯤ ꯈꯪꯕ ꯑꯣꯏꯔꯦ ꯑꯩꯗ ꯅꯠꯇꯦꯅꯦ ꯋꯥꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯤ ꯑꯍꯜꯁꯤ ꯃꯥꯁꯨ ꯌꯥꯝꯅ ꯋꯥꯔꯕꯅꯤꯅꯦ ꯅꯈꯣꯏꯅꯤ ꯂꯥꯛꯅꯕꯗ ꯂꯥꯡꯂꯦꯟ ꯊꯣꯛꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯁꯥꯎꯅ ꯃꯄꯥꯗ ꯌꯦꯡꯂꯒ ꯕꯕꯥ ꯑꯩꯈꯣꯏ ꯊꯥꯗꯣꯏꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯣ ꯌꯥꯗꯦꯅꯦ ꯏꯕꯦꯝꯃ ꯆꯠꯈ꯭ꯔꯦꯅꯦ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯃꯁꯥꯗ ꯋꯥꯠꯂꯤꯅ ꯍꯥꯏꯅꯦ ꯋꯥꯠꯅꯤ ꯃꯥ ꯋꯥꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯁꯤ ꯆꯥꯁꯤ ꯊꯛꯑꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯕꯥꯕꯥ ꯑꯩ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦꯕ ꯕꯦꯝꯃ ꯀꯧꯔꯨꯔꯅꯨ ꯂꯥꯛꯆꯔꯅꯤꯗ ꯏꯆꯥ ꯋꯥꯅꯅꯕꯅꯤ ꯀꯧꯗꯤ ꯌꯥꯄꯣꯟꯇꯦ ꯕꯥꯕꯥ ꯃꯥꯅ ꯃꯅꯤꯡ ꯇꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯍꯣꯕꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯊꯥꯗꯣꯏ ꯑꯩꯈꯣꯏꯁꯤ ꯃꯣꯏꯅꯗꯤ ꯑꯉꯥꯡꯅꯦꯅ ꯈꯜꯂꯤꯕ ꯑꯗꯣ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯃꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯃꯤꯐꯥꯎ ꯌꯥꯎꯅꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯆꯦꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯗꯧꯅꯦ ꯃꯁꯤ ꯈꯪꯉꯔꯣꯏꯕꯁꯤ ꯃꯤꯅ ꯃꯆꯦꯗ ꯑꯗꯨꯝꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯊꯥꯗꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯁ ꯇꯣꯝꯕꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯆꯦꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ
ꯃꯔꯝꯁꯨ ꯃꯌꯥꯝ ꯃꯣꯛꯏ ꯑꯩꯈꯣꯏꯒꯨꯝꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯌꯥꯝꯃꯤ ꯀꯥꯏꯅꯒ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯁꯤꯅ ꯇꯥꯔꯗꯤ ꯁꯥꯎꯕꯅ ꯉꯛꯀꯅꯤ ꯏꯕꯦꯝꯃ ꯃꯁꯛ ꯐꯖꯔꯁꯨ ꯃꯔꯝ ꯃꯣꯛꯑꯁꯨ ꯅꯣꯏꯅ ꯁꯤꯗꯤ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯔꯣꯏ ꯏꯕꯦꯝꯃ ꯅꯥꯀꯟꯗꯒꯤ ꯂꯥꯡꯂꯦꯟꯅ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯝꯕꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯅꯪꯅ ꯄꯤꯗꯕ ꯌꯥꯔꯣꯏꯗꯨꯗꯤ ꯇꯣꯝꯕꯤꯗ ꯂꯋꯥꯏ ꯂꯩꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯐꯨ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯂꯥꯡꯂꯦꯟꯅ ꯇꯣꯝꯕꯤꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯧꯗꯅ ꯆꯦꯟꯒꯦ ꯇꯧꯏꯗꯨꯕꯣ ꯑꯩꯒꯤ ꯅꯪ ꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯥ ꯀꯣꯏꯍꯜꯂꯕ ꯅꯣꯏꯅ ꯊꯥꯗꯣꯏꯅ ꯏꯆꯦ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡ ꯂꯩꯔꯅꯨꯕ ꯊꯥꯗꯣꯏ ꯅꯪꯅ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯗꯧ ꯂꯩꯌꯦꯅꯅꯦ ꯍꯦꯛ ꯆꯠꯂꯤꯗꯨꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯣꯏꯔꯦ ꯇꯣꯝꯕꯤ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗꯤ ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯦ ꯁꯥꯒꯅꯨ ꯅꯈꯣꯏ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯅꯈꯣꯏꯅꯗꯤ ꯂꯤꯖꯅꯤꯡꯉꯤꯕ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯈꯣꯏꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯅ ꯂꯣꯏꯅ ꯎꯏꯀꯣ ꯊꯥꯗꯣꯏ ꯂꯥꯎ ꯆꯠꯂꯁꯤ ꯇꯣꯝꯕꯤꯗꯣ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥꯏꯗꯣ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯇꯣꯝꯕꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯡꯂꯦꯟꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯇꯧꯗꯧꯔꯤ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯇꯣꯝꯕꯤꯕ ꯑꯉꯥꯡꯗꯣ ꯑꯩꯅ ꯌꯥꯝ ꯐꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯑꯩ ꯇꯨ ꯆꯨꯡꯉꯤꯅꯦ ꯑꯁ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯋꯥꯕꯨ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯇꯣꯝꯕꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯁꯤꯜꯂꯤꯔꯣ ꯑꯁ ꯁꯤꯟꯗꯦꯗ ꯏꯆꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯣꯏ ꯅꯪꯒꯤ ꯑꯍꯣꯡꯕ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣꯕ ꯏꯆꯦ ꯑꯗꯨꯝꯕ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯅꯨꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯆꯧꯕꯤ ꯃꯆꯥ ꯑꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯇꯣꯝꯕꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯅꯪꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕ ꯊꯥꯗꯣꯏ ꯃꯆꯦꯗ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯕꯅꯤ ꯃꯆꯦꯗ ꯇꯥꯏꯅꯕ ꯉꯝꯗꯕꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ ꯍꯣ ꯅꯪꯅ ꯆꯠꯄꯗꯨꯃꯥꯏꯅꯅꯦ ꯑꯩꯁꯨ ꯆꯠꯂꯤꯕ ꯅꯊꯧꯔꯣ ꯂꯥꯡꯂꯦꯟ ꯃꯅꯥꯎꯅꯨꯄꯤꯗ ꯁꯥꯎꯟ ꯌꯦꯡꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯗ ꯉꯥꯡꯉꯤꯗꯣ ꯍꯥ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯕꯗꯤ ꯀꯅꯥꯅ ꯏꯃꯥꯕꯨ ꯎꯁꯤꯠꯄꯤꯅꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯊꯥꯗꯣꯏꯗꯨ ꯁꯥꯎꯔꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯑꯆꯧꯕ ꯃꯆꯥ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯇꯞꯊꯧꯅꯤ ꯅꯪꯕꯣ ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯏꯄꯥꯅ ꯈꯜꯂꯤꯕꯅꯤꯅꯦ ꯆꯧꯕꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜꯁꯦ ꯌꯥꯝ ꯐꯠꯇꯦꯗ ꯃꯅꯥꯎꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯈꯪꯗꯦ ꯋꯥꯅꯤ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛꯇ ꯊꯥꯏꯌꯦꯕ ꯑꯣ ꯏꯆꯥꯇꯣꯝꯕꯤꯁꯦ ꯁꯥꯎꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯃꯆꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯈꯟꯕꯗ ꯃꯥ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯆꯧꯕꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯃꯆꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯣꯝꯊꯤꯟ ꯉꯥꯟꯖꯔꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯒꯤ ꯐꯤꯕꯝꯗ ꯑꯣꯏꯈꯤꯕꯅꯤ ꯃꯥ ꯄꯨꯔꯥ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯃꯨꯛ ꯋꯥꯈꯜ ꯃꯥꯡꯕ ꯑꯐ ꯐꯠꯇ ꯑꯃꯗ ꯈꯪꯊꯗꯕꯒꯤ ꯋꯥꯅꯤ ꯂꯥꯡꯂꯦꯟ ꯏꯃꯨꯡꯒꯤ ꯊꯕꯛꯇꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤꯗꯨ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯁꯥꯎꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯂꯥꯡꯂꯦꯟ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯨꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯣꯏꯅ ꯃꯁꯥꯗ ꯀꯟꯅ ꯐꯨꯖꯤꯜꯂꯛꯏ ꯉꯥꯛꯇꯪꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯈꯤ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯈꯨꯖꯥꯝꯗꯨ ꯐꯠ ꯍꯥꯏꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯡꯊꯣꯡꯗꯨ ꯐꯠ ꯂꯣꯟꯁꯤꯜꯂꯤ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯕꯥꯕꯥ ꯃꯅꯤꯡꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯗꯨꯗ ꯏꯪꯗꯅ ꯇꯧꯕꯅꯤ ꯑꯣ ꯏꯄꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯨ ꯅꯃꯥꯒ ꯅꯅꯥꯎ ꯅꯨꯄꯤꯒꯁꯦ ꯄꯤꯖꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯍꯟꯈ꯭ꯔꯣ ꯃꯈꯣꯏꯁꯦ ꯀꯔꯝ ꯈꯪꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯏꯄꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯛꯂꯕꯅꯤ ꯈꯜꯂꯁꯤ ꯍꯣꯏ ꯕꯥꯕꯥ ꯂꯥꯡꯂꯦꯟ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯈꯔꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯄꯤꯖꯔꯝꯃꯤ ꯆꯥꯛꯇꯣ ꯍꯦꯛꯇꯣꯛꯄꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯆꯥꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯃꯈꯣꯏꯅ ꯆꯥꯔꯝꯕꯒꯤꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡ ꯃꯥ ꯆꯥꯛ ꯆꯥꯗꯕꯤꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯅ
ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤꯕꯣ ꯑꯩꯅꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯂꯥꯡꯂꯦꯟꯅ ꯇꯨꯝꯕ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯄꯥ ꯆꯪꯂꯛꯇꯨꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯂꯔꯣ ꯂꯥꯎꯗꯅ ꯕꯥꯕꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯌꯦꯡ ꯆꯥꯔꯒꯦ ꯕꯥꯕꯥ ꯄꯣꯊꯥꯔꯣ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯍꯣꯏ ꯕꯥꯕꯥ ꯂꯥꯡꯂꯦꯟ ꯊꯦꯡꯂꯐꯥꯎ ꯇꯨꯝꯊꯕ ꯌꯥꯗꯦ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯃꯌꯥꯝꯁꯤ ꯈꯜꯂꯨꯕꯗ ꯃꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯅ ꯃꯃꯥꯗ ꯊꯤꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯉꯥꯡꯂꯨꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯍꯦꯛꯇ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯒꯦ ꯑꯗꯨꯝ ꯇꯧꯕꯁꯤꯗ ꯃꯥ ꯌꯥꯝ ꯄꯦꯟꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯊꯥꯗꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯈꯟꯕꯒ ꯃꯥꯅ ꯈꯟꯕꯒ ꯑꯗꯨꯝ ꯈꯦꯠꯅꯩ ꯁꯣꯝꯗꯁꯨ ꯑꯆꯧꯕꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯈꯟꯕꯗ ꯑꯆꯧꯕꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯏꯆꯥꯒꯤ ꯈꯟꯕꯗ ꯏꯄꯥꯁꯦ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯔꯤꯅꯤ ꯏꯆꯥꯅ ꯋꯥꯖꯕ ꯏꯄꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯤ ꯅꯪꯅ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯕꯗꯤ ꯏꯄꯥ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯊꯥꯗꯣꯏꯒ ꯆꯥꯎꯕꯤꯒꯗꯤ ꯏꯆꯦꯁꯤꯅ ꯇꯨꯝꯂꯝꯃꯤ ꯑꯆꯧꯕꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ ꯃꯥꯅ ꯇꯦꯛ ꯇꯦꯛ ꯎꯖꯕ ꯂꯧꯗꯨ ꯀꯌꯥ ꯐꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯤꯟ ꯀꯥꯡ ꯃꯌꯥꯝꯅ ꯑꯁꯥꯠꯄ ꯐꯧꯗꯨ ꯆꯤꯈꯥꯏ ꯆꯤꯈꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯤ ꯃꯗꯨ ꯎꯕꯗ ꯂꯧ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯆꯧꯕꯗꯨ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯂꯧꯔꯤꯗ ꯐꯝꯊꯈ꯭ꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯅ ꯏꯄꯥꯡꯒꯜ ꯌꯥꯝ ꯀꯟꯗꯨꯅ ꯁꯨꯔꯒ ꯆꯥꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯄꯔꯅꯤꯗꯣ ꯑꯗꯨꯗ ꯈꯟꯕꯗ ꯑꯆꯧꯕ ꯍꯧꯒꯠꯄ ꯐꯥꯎꯉꯝꯗ ꯂꯧꯔꯤꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯗꯣꯏꯗꯨ ꯃꯆꯦꯅ ꯀꯧꯕ ꯐꯥꯎ ꯁꯨꯈꯨꯝ ꯈꯨꯝꯈꯤꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯂꯥꯡꯂꯦꯟꯗ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨꯃꯛ ꯎꯠꯂꯤ ꯊꯥꯗꯣꯏ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗ ꯐꯠ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟꯁꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯅ ꯐꯥꯎ ꯍꯪꯗ꯭ꯔꯦ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯇꯜꯂꯤ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯇꯣꯝꯕꯤ ꯁꯥꯎꯅ ꯊꯥꯗꯣꯏ ꯅꯪ ꯂꯥꯛꯑꯅꯣ ꯑꯩ ꯅꯣꯏ ꯅꯆꯦꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯃꯌꯨꯝ ꯄꯥꯟꯒꯤꯗꯤ ꯈꯪꯗꯦ ꯃꯤ ꯄꯥꯟꯅ ꯂꯩ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯕꯨꯗꯤ ꯀꯌꯥꯝ ꯐꯕ ꯇꯧꯔꯨꯅꯤꯒꯦ ꯅꯪꯁꯨ ꯆꯠꯂꯣ ꯅꯌꯨꯝꯗ ꯀꯣꯏꯔꯦꯡꯗꯣ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯅꯪ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯗꯨꯗ ꯁꯥꯎꯔꯒ ꯃꯌꯨꯝ ꯊꯥꯟꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯅꯆꯦꯗꯧꯅꯅꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯍꯦꯛ ꯂꯩꯌꯨ ꯑꯁ ꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯈꯣꯏ ꯆꯦꯒ ꯀꯧꯅꯗ꯭ꯔꯦ ꯃꯥ ꯑꯩ ꯊꯤꯕ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯏꯔꯦꯡꯗꯣ ꯄ꯭ꯔꯞ ꯊꯥꯗꯣꯛꯈ꯭ꯔꯤꯗꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯍꯜꯂꯝꯕ ꯌꯥꯗ꯭ꯔ ꯋꯥꯅꯤ ꯅꯪꯕꯣ ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯔꯣꯏꯗꯧ ꯃꯥꯟꯕ ꯑꯗꯨꯒꯤꯅꯤ ꯐꯔꯦꯁꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯧꯒꯦ ꯑꯗꯣ ꯅꯣꯏ ꯅꯆꯦ ꯑꯔꯤꯕꯤꯗꯣ ꯃꯥ ꯂꯥꯛꯑꯒ ꯑꯩꯕꯨ ꯉꯥꯡꯍꯜꯂꯗꯤ ꯅꯪ ꯐꯔꯣꯏꯍꯦ ꯀꯥꯡꯍꯜꯂꯣꯏꯃꯤ ꯅꯪꯕꯣ ꯉꯁꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩ ꯃꯉꯣꯟꯗ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ ꯑꯩꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦꯕ ꯊꯥꯗꯣꯏꯅ ꯃꯆꯦꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯨꯡꯁꯤꯗꯕꯒꯤ ꯃꯑꯣꯡꯗ ꯇꯣꯝꯕꯤꯗ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯡꯂꯦꯟꯗꯨ ꯂꯩꯕ ꯌꯥꯔꯝꯗꯦ ꯃꯅꯥꯎꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨ ꯃꯥ ꯆꯠꯄ ꯇꯜꯂꯤ ꯆꯥꯎꯕꯤ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯍꯩ ꯅꯅꯥꯎꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯑꯃꯨꯛ ꯐꯨꯕꯤꯈ꯭ꯔꯕ꯭ꯔꯣ ꯅꯅꯥꯎꯅꯨꯄꯤꯗꯣ ꯂꯥꯡꯂꯦꯟ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯨꯝꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯃꯍꯥꯛ ꯂꯩ ꯆꯥꯎꯕꯤ ꯂꯥꯡꯂꯦꯟꯅ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯆꯥ ꯇꯣꯝꯕꯤ ꯊꯤꯕ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯥꯗꯣꯏꯗꯨ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯕꯗꯨ ꯎꯔꯦ ꯃꯥ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯥꯡꯏ ꯍꯩ ꯅꯪꯗꯤ ꯅꯨꯄꯥꯁꯤꯒ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯀꯩꯗꯧꯔꯤꯅꯣꯕ ꯆꯠꯂꯣ ꯌꯥꯝ ꯊꯨꯅꯅꯦ ꯌꯨꯝꯗ ꯆꯠꯂꯣ ꯍꯦ ꯅꯨꯄꯥ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯥꯒꯦ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥ ꯅꯪ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡꯗꯨ ꯏꯁꯤꯡꯗ ꯂꯥꯛꯇꯨꯅ ꯏꯟꯊꯈ꯭ꯔꯦ ꯀꯣꯏꯔꯦꯡ ꯁꯥꯎꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯒ ꯊꯥꯗꯣꯏ ꯅꯪ ꯇꯧꯁꯤ ꯀꯩꯅꯣ ꯍꯥ ꯀꯩꯅꯣꯕ ꯅꯃꯥ ꯉꯥꯎꯕꯤꯁꯤꯅ ꯑꯩꯕꯨ ꯏꯁꯤꯡ ꯅꯤꯡꯊꯨꯔꯒ ꯅꯪꯅ ꯌꯦꯡ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯀꯣꯏꯔꯦꯡꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯀꯣꯏꯔꯦꯡꯅ ꯏꯁꯤꯡꯗ ꯇꯥꯕꯗꯨ ꯎꯔꯒ ꯁꯤꯗ ꯅꯣꯛꯂꯤ ꯊꯥꯗꯣꯏ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯩꯁꯤꯕꯣ ꯑꯩꯁꯦ ꯆꯠꯈꯤꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯅꯣ ꯍꯥ ꯏꯆꯦꯅ ꯍꯥꯏꯔꯥ ꯅꯆꯦꯅ ꯍꯥꯏꯔꯤꯅꯤ ꯅꯪ ꯁꯤ ꯂꯩꯔꯝꯒꯅꯤꯅ ꯀꯧꯔꯨꯁꯣꯅ ꯅꯨꯄꯥꯁꯤ ꯀꯅꯥꯅോ ꯍꯥ ꯀꯅꯥꯅꯣꯕ ꯀꯣꯏꯔꯦꯡꯅ ꯊꯥꯗꯣꯏ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯦ ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯗꯤ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥ ꯂꯧꯕ ꯉꯝꯃꯣꯏ ꯅꯃꯥ ꯉꯥꯎꯕꯤꯁꯤꯅ ꯑꯩꯁꯦ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯈꯣꯏꯔꯦꯡ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯔꯤꯅꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯅꯪ ꯈꯪꯗ꯭ꯔꯕꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒ ꯎꯅꯅꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯁꯤꯜꯂꯛꯄ ꯌꯥꯔꯣꯏ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯏꯔꯦꯡ ꯁꯥꯎꯅ ꯆꯠꯈ꯭ꯔꯤ꯫ ꯊꯥꯗꯣꯏ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯁꯤꯕꯨ ꯍꯥꯠꯂꯨꯔꯒꯤ ꯃꯇꯥꯒꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯊꯥꯗꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯃꯥꯆꯧꯕꯤꯁꯨ ꯂꯥꯛꯏ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯏꯆꯦ! ꯏꯆꯦ! ꯂꯥꯡꯂꯦꯟ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯥꯗꯣꯏ ꯀꯩꯗꯧꯔꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯥꯏꯅꯒ ꯑꯃꯨꯛ ꯇꯞꯊꯕꯤꯔꯅꯨ ꯏꯕꯦꯝꯃ꯫ ꯏꯃꯥ ꯉꯥꯎꯕꯤꯁꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯏꯁꯤ ꯀꯩꯒꯤꯅꯣꯕ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯁꯤꯕ꯭ꯔꯥ ꯅꯪ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯗꯧꯅꯤ ꯉꯁꯤꯁꯦ꯫ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯊꯥꯗꯣꯏ, ꯑꯝꯇ ꯇꯞꯊꯈꯣꯕ, ꯇꯞꯅ ꯉꯥꯡꯅꯁꯤ꯫ ꯇꯞꯅ ꯉꯥꯡꯅꯔꯨꯏ, ꯃꯤꯒꯤ ꯃꯆꯥꯗꯣ ꯏꯃꯥꯅ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯔꯤꯅꯤ, ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯝꯅꯦ꯫ ꯃꯤꯒꯤ ꯃꯆꯥꯗꯤ ꯀꯅꯥꯅꯣ? ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯪꯅꯗꯤ ꯀꯥꯏꯗ ꯈꯪꯒꯅꯤꯒꯦ? ꯑꯩꯁꯦ ꯁꯤꯕꯅ ꯐꯔꯕꯅꯦ꯫ ꯊꯥꯗꯣꯏ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯗꯣ? ꯑꯩꯁꯦ ꯅꯆꯦꯅꯤ, ꯈꯔ ꯈꯔ ꯌꯦꯡꯉ ꯉꯥꯡꯕ ꯇꯝꯃꯣ꯫ ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯁꯨ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯅ ꯃꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯗꯨ ꯃꯇꯣꯝꯇ ꯀꯂꯛꯄ ꯌꯥꯝꯅ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯉꯣꯟꯗꯗꯤ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯄꯤꯗ꯭ꯔꯕꯅꯤꯅ ꯌꯥꯆꯪꯉꯛꯄꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯅ ꯇꯝꯂꯔꯦ ꯑꯆꯧꯕꯗꯨ ꯂꯧꯔꯤꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯇꯧꯐꯝ ꯈꯪꯗ ꯂꯧꯕꯨꯛꯇ ꯀꯟꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯄꯥꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯧꯔꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯂꯥꯎ ꯈꯣꯡꯅ ꯀꯞꯂꯝꯃꯤ꯫ ꯕꯥꯕꯥ! 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 ꯕꯥꯕꯥ ꯅꯪꯅ ꯇꯧꯁꯤꯕꯨ ꯀꯩꯅꯣ? ꯅꯪꯅ ꯇꯧꯁꯤ ꯀꯩꯅꯣ ꯍꯥꯏꯌꯨ ꯕꯥꯕꯥ? ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯤꯡꯉꯧ ꯍꯥꯏꯕꯅꯣ ꯕꯥꯕꯥ? ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯤꯡꯉꯧ ꯍꯥꯏꯕꯅꯣ ꯕꯥꯕꯥ? ꯃꯥꯅ ꯐꯅ ꯀꯞꯂꯥꯎꯗꯨꯅꯁꯨ ꯃꯄꯥꯗꯤ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯔꯣꯏ꯫ ꯀꯞꯄꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯀꯞꯄꯗꯤ ꯀꯞꯄꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯗꯤ ꯁꯨꯡꯄꯣꯛ ꯄꯣꯛꯂꯝꯗꯦ꯫ ꯃꯆꯦꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯐꯤ ꯁꯥꯔꯒ ꯆꯦꯡꯆꯥꯛ ꯄꯨꯔꯤꯕꯗꯨ ꯋꯥꯔꯝꯒꯅꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯃꯊꯃꯣꯏꯗꯨꯅ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯔꯥ ꯑꯣꯏꯔꯦ꯫ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕ ꯃꯇꯝꯗꯣ ꯄꯣꯂꯣꯏꯕꯗ ꯌꯥꯎ ꯃꯤꯁꯤꯡꯗꯨ ꯇꯨꯔꯦꯜꯗ ꯂꯣꯏꯅ ꯏꯔꯨꯖꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯄꯗ ꯃꯃꯩ ꯃꯃꯤꯠꯁꯨ ꯂꯣꯏꯅ ꯄꯣꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯄꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯈꯟꯕꯗ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯊꯛꯇ ꯀꯥꯔꯛꯄꯗ ꯂꯥꯡꯂꯦꯟꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯉꯛꯅ ꯃꯁꯤ ꯀꯗꯥꯏ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯏꯅꯦ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯆꯦꯗꯤ? ꯍꯩꯃꯥ, ꯍꯣꯏꯅꯦꯍꯦ, ꯅꯆꯦꯗꯨ ꯎꯗꯦꯅꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯃꯍꯩ ꯂꯥꯡꯂꯦꯟꯗꯨ ꯇꯨꯔꯦꯜꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯀꯧꯁꯨ ꯌꯥꯝꯅ ꯀꯧꯔꯝꯃꯤ, ꯂꯥꯡꯂꯦꯟꯗꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯊꯃꯝꯕ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ, ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯥꯡꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯒ ꯂꯥꯡꯂꯦꯟꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯊꯥꯗꯣꯏꯗꯨ ꯃꯁꯤꯕꯨ ꯀꯧꯗꯨꯅ ꯌꯥꯝ ꯀꯞꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯄꯣꯛꯂꯦ꯫ ꯃꯆꯦꯅ ꯋꯥꯖꯕ ꯄꯨꯝꯕꯗꯨ ꯅꯤꯡꯁꯤꯡ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥ ꯆꯥꯎꯕꯤꯗꯨ ꯃꯆꯥ ꯂꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯆꯣꯡꯊꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯃꯥꯅ ꯏꯆꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯏꯆꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯀꯞꯇꯨꯅ ꯏꯆꯦ, ꯅꯪ ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯆꯦ, ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯏꯆꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯥꯡꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡꯗ ꯂꯥꯡꯂꯦꯟꯕꯨ ꯎꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟꯗꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯛꯏ꯫ ꯂꯥꯏꯐꯥꯎ ꯑꯣꯏꯅ ꯐꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯄꯥꯈꯪꯕꯅ ꯄꯨꯔꯦ, ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯆꯍꯤ ꯈꯨꯗꯤꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄꯗ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯂꯥꯏꯁꯪ ꯁꯥꯗꯨꯅ ꯂꯥꯏ ꯂꯥꯠꯂꯒ ꯏꯔꯥꯠ ꯊꯧꯅꯤꯖꯧ ꯍꯥꯏꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏꯐꯥꯎ ꯑꯣꯏꯅ ꯐꯥꯎꯔꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯏꯁꯤꯡꯗꯒꯤ ꯊꯤꯡꯒꯠꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯃꯍꯥꯛ ꯏꯁꯣꯔꯅ ꯄꯨꯕꯅꯤ ꯍꯥꯏꯕꯁꯨ ꯃꯈꯣꯏ ꯄꯨꯝꯕꯅ ꯈꯪꯕ ꯉꯝꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯗꯨ ꯐꯅ ꯄꯨꯅꯕ ꯉꯝꯗ꯭ꯔꯦ꯫ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯤ꯫ ꯏꯆꯦ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯉꯥꯛꯄꯤꯗꯣꯏꯅꯣ? ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯧꯕꯤ ꯏꯃꯥꯏ ꯆꯥꯕꯨꯡꯗꯣ ꯑꯃꯒ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯏꯆꯦ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ? ꯑꯄꯪꯕꯤ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯏꯆꯦꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯦ꯫ ꯆꯥꯎꯕꯤꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ,
ꯏꯆꯥꯗꯤ ꯃꯔꯤꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯇꯥꯡꯉꯦ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕꯗꯨ ꯎꯕꯗ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ ꯃꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯊꯣꯛꯇꯅꯕ ꯃꯥꯅ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯗꯨꯅ ꯆꯠꯂꯕꯅꯤ ꯍꯥꯏꯅ ꯏꯁꯣꯔꯁꯤꯅ ꯃꯍꯥꯛꯄꯨ ꯄꯨꯗꯧꯒꯤ ꯉꯥꯏꯔꯛꯂꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯁꯥꯡꯂꯛꯏ ꯍꯥꯏꯕꯗꯨꯃꯁꯨ ꯈꯪꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨꯁꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡꯗ ꯂꯨꯞꯊꯈ꯭ꯔꯦ ꯊꯥꯗꯣꯏꯒ ꯆꯥꯎꯕꯤꯒꯗꯨ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨꯗ ꯐꯝꯂꯒ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯕ ꯃꯇꯨꯡ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯒ ꯃꯆꯦꯒ ꯌꯥꯎꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯃꯆꯦꯒꯤ ꯃꯄꯥꯒ ꯅꯤꯡꯁꯤꯡ ꯑꯗꯨꯝ ꯀꯞꯂꯝꯃꯤ ꯆꯥꯎꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕꯒ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗꯒꯤ ꯅꯣꯡꯃ ꯐꯥꯎꯕ ꯆꯣꯟꯊꯗꯅ ꯏꯁꯣꯔꯗ ꯏꯔꯥꯠ ꯊꯧꯅꯤꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ ꯂꯥꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯀꯞꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯗꯤ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏꯒꯤ ꯃꯃꯥꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯃꯄꯥꯒ ꯃꯆꯦꯒꯗꯤ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯆꯦꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯗꯨꯅ ꯉꯥꯡꯈꯤꯕ ꯄꯨꯝꯕ ꯃꯥꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯔꯝꯅꯗꯤ ꯀꯥꯎꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯒ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯔꯝꯗꯦ ꯆꯥꯎꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡ ꯌꯥꯝ ꯀꯞꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯅꯥꯀꯣꯡꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅꯇ ꯂꯩꯔꯤ ꯉꯁꯤꯁꯨ ꯑꯁꯨꯝꯅ ꯆꯥꯎꯕꯤꯒ ꯊꯥꯗꯣꯏꯒꯗꯨ ꯅꯤꯡꯉꯝꯗꯕ ꯃꯒꯨꯟ ꯂꯩꯅꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤꯗꯨ ꯂꯦꯟꯈ꯭ꯔꯦ